Paumai Furum Kundari Mapamsing the Umang Koktopa Poppy Tower ating matamli. Paumai Naga Shidomai mi PNTM gi Anisuba Federal Assembly mi pamna Loki Warep Kimatungina. Paumai Furki Mioishna Kundari Mapamsing the Mahoksa Larembi Environment Kanabi the Mak Umang Koktopi Tabak Amadi Poppy Pump Tower ating matamlari. Lop asina thadorok pa chirol amagi matung ina miyoy tung koina khunda leita gi hairabadi aikoi gi environment kai handana thamba mathok thai environment kai khrabadi miyoy bu khunai malemdi gi mutki gani maram aduna environment kanabi gi panam da lup asigi federation unit puna magna paumai phur ki miyoy sina khundari bi mafam singda umang kok thok gi thabak popi pambi thabi gi thabak ganja pambi thaba masum environment akai bathola kadaba thabak thoram sing pekhat pathingnaba sem sadunu legadabani serol asina makhata na hai hiram asigi matang na kanaguma lanai miyoi natragana miyoi kanglup amadi kang khungang sing na athingba sigi mayok thabak toram labadi madugi teksak punamak masa masa na pujagadabani lob asina laukthokli bo wafam sing thabak to onthoknabagi matang na matik saba thorang lokhat pahori naha amadi ahal khaktana kulgi miyoi singna hairi bihiram asida mapung phaba mating pibiyu haina sirol asina makhata abagaloina aikoi gi lakadoriba sarol surol gi yumpham ama thamlam si haibadi aikoi gi environment kanduna amadi yokhatuna thamlamba mathokte tungi mirol gi damak lokhalak diba khongthang asida mipung khudimona lophom thokpa isa isa gi thaudang lawrasi haina sirol asina makhatari Manipur President Rule Sangdopigi Mohota Mikal Pangthokadabani Haina Rajya Sabha opposition members in the Taxing Creek. Tasig Amadigi Horaga Taraga Mapan Power the Puna sitting Taraga Manga Leduna Satagadoriba Parliament Mipangi Ngasi Humni and Manumit Rajya Sabha Unalenga Environment and Forest Minister Bopendra Yadav na Manipurgi Water Prevention and Control of Pollution MMN Act 2024 Kanaduna Sabana Ayaba PB Naba Pukalakpada Leba Asigi Kwaidiki Wangba Mihut Singi Saba Oriba Rajya Sabada Opposition Gi Tuan MP Singna Manipur Satna Halakriba President Rule Gilenga Sangdo Hanbegi Muhuta Mikal Pangthokadavan Happy Wapam Sing Pungtok Narakrik Manipur gi MMN Act asigi matang da khanaduna warep lawnaba minister na puthorakpada Trinamool Congress ki MP Sumita Dev na Manipur salairekliba President Rule karigi damak da suwaliba no haiduna yunalengak ta saiki magna sabada phungdokiba wafam singi manungda aikoina Rajya Sabha ngasi tawriba thaba si Manipur gi assembly na tawgudaba thabakni karigi damak da thaba asi aikoina tawgodoriba no hangladuna Manipur Legislative Assembly di suspended animation da thamlaga President Rule gi lengak salairakpadi Rajya Sabha puthoraklibani hairaduna MMN Act asi puthorakpi ki maram karigi nangki loinana Rajya Sabha gi business hapsilakli hairaduna Manipur ngasi oiriba phiba masigi teksa kanana pugodaba nangki mauna makhata na hai haujuksu Manipur relief camp singda miyoi kya sangja phamlauri IDP singna rasbon mamang na khongjang sangsili aduga Rajya Sabha na MMN Act asi ayaba lawnaba puthoraktuna aikoina Manipur bu mating pangle heba wafam tamki magna yunalengak to onsiladuna hai nakoina Manipur bu mating pangba pamlabadi khudak democracy gi manungsana Manipur election pangthokadabani haujuk Manipur oiriba phiba masidi cooperative federalism bu hatpani haina sumaral sikhi Manipur PR Sangdopagi Muhuta election pangthokadabani hai wafam asi TMC gi MP Susmita Dev khaktanatana DMK gi MP su yawsilaktuna matam kyam sangna Manipur Legislative Assembly bu suspended tawdun thamlaga asigumba bill asi pass tawba yauna Manipur Assembly gi thabak sing parliament tawkhigadagi hangkhena su pawsta makhatari Naxal Hauba Manga haikhre police ama siri Sadisar ki Bijapur district state ki district reserve guard DRG na operation sathabada Naxal Hauba sing kuthongnarakpadi gi hauju phawada security force na Naxal Hauba Manga hatpangamkhre DRG gi jawan ama siri hari thaudo district asigi Gangapur area da leiba asukpa umang na thokibani hauju phawada security force na haikhraba Naxal Hauba Manga adugi hakjang recover to bangkri makata na anti naxal operation sathanaba sem sakri hari sei sigi oina hausuk forward sadisgar khakta security force na naxal lalhoba saniga humfuga nipan hatkri masigi manung saniga kunthra ka mapandi naxal gi buster division dagi hari Panam pause gi editorial myamna thamjari athubura loge ba serak pidrabadi matam sangna sangani Manipur si mausa gi oba phajaba kiyam Marang kaina leiba lamdam amani haibising asigi malemgi miyamna khangnari asigumlaba mahoksa gi oiba phajaba kayana
ꯊꯟꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯏꯪ ꯑꯁꯥ ꯅꯣꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝꯁꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯃꯨꯛꯇ ꯂꯩꯔꯤꯕ ꯂꯩꯄꯥꯛꯀ ꯈꯦꯠꯅꯕ ꯂꯩꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯝꯗꯝ ꯑꯁꯤ ꯌꯥꯝꯅꯁꯨ ꯁꯥꯗꯕ ꯌꯥꯝꯅꯁꯨ ꯏꯪꯗꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯍꯤꯡꯕꯗ ꯃꯔꯨꯑꯣꯏꯅ ꯃꯤꯑꯣꯏꯕꯅ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯩꯔꯩꯄꯥꯛ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯛꯍꯜꯂꯤ ꯑꯗꯨꯕꯨ ꯂꯩꯔꯩꯄꯥꯛ ꯀꯨꯝꯂꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 10-20ꯒꯤ ꯃꯃꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯏꯪ ꯑꯁꯥ ꯅꯣꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯀꯌꯥꯃꯨꯛ ꯂꯩꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒꯤ ꯆꯩꯊꯦꯡꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗ ꯌꯧꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯄꯥꯛ ꯂꯩꯍꯥꯎꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯎꯍꯩ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯆꯥꯕꯗ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯗ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯀꯌꯥꯗꯒꯤ ꯃꯍꯥꯎ ꯍꯦꯟꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯂꯩꯄꯥꯛ ꯂꯩꯍꯥꯎꯗ ꯍꯧꯕ ꯐꯧ ꯃꯈꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯕ꯭ꯂꯦꯛ ꯔꯥꯏꯁ ꯍꯥꯏꯅ ꯈꯪꯅꯕ ꯆꯥꯛꯍꯥꯎ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯧꯕ ꯐꯪꯕꯁꯤꯡꯗꯒꯤ ꯃꯦꯗꯤꯁꯤꯟ ꯚꯦꯂꯨ ꯍꯦꯟꯕꯒ ꯂꯣꯏꯅꯅ ꯃꯍꯥꯎꯁꯨ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯄꯥꯛ ꯂꯩꯍꯥꯎ ꯑꯃꯗꯤ ꯏꯁꯤꯡꯗ ꯆꯥꯎꯔꯤꯕ ꯁꯥ ꯉꯥꯁꯤꯡ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯍꯥꯎ ꯍꯦꯟꯕ ꯑꯃꯗꯤ ꯃꯦꯗꯤꯁꯤन ꯚꯦꯂꯨ ꯍꯦꯟꯒꯠꯍꯟꯕꯒꯤꯗꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯄꯥꯛ ꯂꯩꯍꯥꯎꯗ ꯆꯥꯎꯕ ꯑꯃꯗꯤ ꯐꯪꯕ ꯀꯤꯍꯣꯝ ꯑꯁꯤ ꯐꯥꯎꯕ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯀꯌꯥꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯍꯦꯟꯕꯒꯤ ꯋꯥꯐꯝꯁꯤꯡ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯟꯅꯈ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯀꯧꯗ꯭ꯔꯤꯉꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯁꯥ ꯉꯥꯁꯤꯡ ꯑꯁꯤꯒ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯇꯩꯗ ꯐꯪꯕꯁꯤꯡꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯍꯦꯟꯕꯁꯤꯡ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯁꯤꯒꯨꯝꯂꯕ ꯂꯩꯔꯩꯄꯥꯛ ꯑꯣꯏꯅ ꯈꯟꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗꯝꯁꯤꯡꯅ ꯍꯧꯔꯝꯕ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯑꯃ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯄꯥꯝꯕꯤ ꯄꯥꯛꯁꯟꯅ ꯊꯥꯔꯛꯄꯗꯒꯤ ꯂꯩꯔꯩꯄꯥꯛ ꯀꯨꯝꯂꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯕ ꯍꯧꯔꯛꯂꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯍꯧꯕ ꯎꯃꯪ ꯋꯥꯃꯪꯁꯤꯡ ꯀꯣꯛꯊꯣꯛꯂꯒ ꯍꯨ ꯄꯥꯝꯕꯤ ꯄꯣꯄꯤ ꯊꯥꯔꯤꯕ ꯐꯨꯔꯨ ꯀꯥꯡꯂꯨꯞ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯒ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯃ ꯁꯦꯝꯅꯕ ꯃꯪꯂꯥꯟ ꯁꯥꯒꯠꯂꯤꯕ ꯃꯅꯤꯄꯨꯔꯗ ꯅꯣꯃꯦꯗꯤꯛ ꯇ꯭ꯔꯥꯏꯕ ꯑꯣꯏꯅ ꯆꯪꯂꯛꯂꯤꯕ ꯉꯁꯤꯃꯛ ꯃꯤꯇꯩꯗ ꯂꯥꯟꯗꯥꯕꯒꯤ ꯏꯔꯥꯡ ꯇꯧꯔꯤꯕ ꯀꯨꯀꯤ ꯖꯧꯁꯤꯡꯅꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ PR ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛ ꯊꯕꯛ ꯇꯧꯔꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤꯅ ꯊꯥꯔꯤꯕ ꯄꯣꯄꯤꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯍꯥꯏꯕꯗꯤ PR ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯣꯄꯤ ꯌꯥꯟꯊꯠꯄꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯈꯤꯕꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ PR ꯂꯩꯉꯥꯛꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯊꯥꯕ ꯄꯣꯄꯤ ꯄꯥꯛꯁꯟꯅ ꯌꯥꯟꯊꯠꯄꯒꯤ ꯊꯧꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄꯣꯄꯤ ꯊꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯂꯣꯒꯤ ꯑꯣꯏꯕ ꯑꯀꯣꯏ ꯆꯩꯔꯥꯛ ꯑꯊꯨꯕꯗ ꯄꯤꯔꯕꯗꯤ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯂꯥꯛꯁꯤꯟꯕ ꯉꯝꯕ ꯌꯥꯏ ꯈꯜꯂꯤ ꯍꯥꯏꯕ ꯄꯗꯝ ꯄꯥꯎꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯖꯔꯈꯟꯒꯤ ꯑꯦꯛꯁꯤꯗꯦꯟꯗ 3 ꯁꯤꯔꯦ 8 ꯁꯣꯛꯂꯤ ꯖꯔꯈꯟꯒꯤ ꯍꯖꯥꯔꯤꯕꯥꯒ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯀꯥꯔ ꯑꯃ ꯔꯣꯗ ꯗꯤꯚꯥꯏꯗꯔ ꯑꯃꯗ ꯊꯣꯝꯖꯤꯟꯕꯗ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 3 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 3ꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯅꯍꯥꯟ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯕꯗ ꯍꯖꯥꯔꯤꯕꯥꯒ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯔꯍꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒꯪꯒꯥꯏ ꯇꯥꯍꯤ ꯊꯣꯡ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯇꯦꯟꯗꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ